Hello guys, welcome back to my channel. Ngasi aina haijagadoribasi Mangda mirang ubagini. Mangda mirang ubasi isada thajaba hengalakpa aduga yamna creativity oirakpa yai. Aduga amaromdana relationship da punsigi thabak kaya amaromda awaba kaya lakpasu yai. Haidi situation amada trap tawraga laiba habidi mirang thuba kanda kem lengba khotpa ngamdabadu adumaina nanthokpa ngamdaba situation amada laikhibasu yaiba. Aduga isana isabu protect tawraga thamba yam darkar oi negative energy kaya dagi phattaba kaya dagi isana isabu protect tawagi matam suni haina lawrasu yai. Aduga punsida lairiba awaba pakhatpa adu mayamdu deal tawba ngamna hotnabagi darkar oiba. Aduga anauba mi kaya thengnarakpasu yai haibadi thaba mafam khangde adagi koiba chatpa khangde adumaina anauba mi kaya thengnarakaniba. Amaromda kanagumba well wisher amadi adumak lei haina lawrasu yaiba haibadi aikhoigi afabada khanba adumak aikhoigi amna close oiba mi ama aduga mo financial success lakpa yai habidi paisa kai lakpasu yaiba. Aduga afaba opportunity kaya lakani mina thajaba mangalakpasu yai. Chekshina adum laiba phai haibagi message asi piningi. Thank you guys for watching my video. Please subscribe my channel and do likes and comments.